Loktak Pat Leiriba Takmu Experimental Fish Farm gi boundary athubada demarcation toubaga loinana Encroacher shing Takthokpiyu haina Thanga Wangma Students Welfare Association gi President Tongbram Jiten mari leinaba singi pukning chingshillakli hiramasi gi matangda ngasi Manipur Press Club ta pangthokpa pawgi mifam amada wafam asi phongdokladuna Tongbram Jiten hai Takmu Pat cleaning mission gi makhada hauki batang 18 da demand taruk yawba memorandum ama minister da pisinki memorandum aduda ahan badiman oina yauriba Takmu Experimental Fish Farm gi ising asi pumsilakpan maram oiraga ana ayakya yaure maram aduna leiriba fumdi sing asi sengdokpiyu haina taksinki wafam asi sim minister na ayaba piduna kudakta fishery department Loktak Development Authority LDA gi chairman amade Thanga AC gi MLA na achobu tawdang loduna sengdokpa hoki madugi damak mari leinaba singbu hainingai litana thagat phongdokle memorandum aduda yaukiba atei demand singsu athubada thabakta onthokna bathorang tawhaningi maru oina Takmu Experimental Fish Farm gi boundary asi athubada demarcation tawbiu loinana mafam asida lam khopchilakli basingsu takthokna bathorang paikhathaningi Bishnupur district ki district fishery officer DFO oina leiramba ilangbam rameshwarbu sahi fadringaida transfer tawkiba adu yaragadi district asida aduma DFO oina thambiu haina Jiten makatan phongdoki Takmu Pat cleaning mission haiba mission asigi makhada haukiba November gi tarik 10 mapalda Honorable Chief Minister da demand taruk yawba memorandum ama akoi submit tawjaki ba memorandum adugi manungda memorandum ahanba Takmu Experimental Fish Farm gi manungda leiriba phumdi singna phumjelaga leibedagi pat asida ising asuki matik phachalaktabadagi ana aye kaya yarokpadagi phumsing asi athubada sengdokpiyu hajarugo matamda Honorable Chief Minister na kudakta ayaba pibiduna Director of Fishery amadi Loktak Development Authority da kudakta pau piduna Fishery Department na paisa puthuhanba amadi Loktak Development Authority na matching puthuhanba amadi kai khumnazarba Shri Tongbram Robaldo Honorable MLA Thanga Esina achangba labor amadi darka laiba paisa khudingmak puthok piduna asigum laba phum sengbagi thabak makha chathajarpa si aikoi Honorable CM bo hainingai leitana thagachari